amada honor tauba amasung respect pina basa hanadagi hawna dum chanarei nupi singdagi ni ngasi world da crime thoknarei bi makai singje aduna nupi singna nupi gi ijat ngaksaba matamda or nupi singna nupi singi hapsagada fijuando nupi singna lekpodo bari nupa sing lekpodo bari number 2 akoigi India manungda nupi singna ngasi institution amada chalaka study tobagi damakta masana masabu protection longjaraga pijaraga religion bo aduga akoigi sariba culture bo identity nga aga chapma matamda ngakpa yaroi haidana khongoina rakpa horokpa haibase India da lady ba sanariba law si khongang norakpari haibigi adugumba khoigi yaningdabagi condemn ne khoina ngasi chathariba khoi ngarang dei haujarakpani akoi protect si kana organize tawrga setpon haiba kana all manipur muslim garden student union Ammgsu hairaga khangnaba nupi nghaktagi oiba satragi body sina khoi ngarang degi manipur sinba thunna khoi organize tawraga makha Tana akoigi nungti gi haidare khoi atoba topa muslim taba khinsingda amasung leiriba community khuding magna nupi community khuding makki nupi singna ngasi Ammgsu na sangjil leiba khungjing sida support pibiro aduga akoigi nupa singna rape tawbadagi ngasi world sida thoglaiba crime puna maksin nupi dagini aduna nupi na nupi se protect tawjaba matamda nupa sing ipung nupa sing ipaiton chinina leiriba mayam sing sigi moigi life to safe hoina bani haiba wafam si ngasi thamjage makha Tana Ammgsu na sangchalak khongjing khuding maktasu mayamna cooperation pibiu leiriba community gi nupi khuding maknasu Ammgsu na khoigi nupi samas ki damakta sangchalaiba khongjing sida cooperation pirakani haibagi asa tawi ada Ammgsu gi banner makha da koi atoba topa kul singlam sing aduga locality atopa khoigi leiriba muslim taba community khuding makta hoi relishi maswene koi makha Tana sa dunia bo